Virgin. Longmi singidamak phawiyeng nanaba mechin yauna tongan ba mechin kayamarum puthokraba Thoubal district ki manung channa leiba Thoubal Ningombam mini stadium mamangdagi ahong sangbam sanatomba khuman chahi nifumanga leikhidraba ahong sangbam ibungona faw hunnanaba amadi lingnanaba mechin puthoktuna mahakna mangjaramba manglan mangfawnaba khaktanatana longmi singidamaktasu achauba mateng amadi oiri hiramasigi matangda Imphal Today ki report ama Lamdam asida haurakliba lairik laisu hairaba naha kayana laingaki thabak ngaiduna leiba khaknatana masa na hainajaba senfamda mai onsinduna maromdom senthok lainaba onajaba khaknatana lamdam masigi senmitlondasu chawna mateng pangli pumna maksigi manungda Thoubal Ningombamdagi ahong sangbam sanatombasu amani san machinjak kaknanaba nganu amadi yengi machinjak kaknanaba chef cutting machine amadi waidagi waikup chengkup taknaba machine loinana yum sariba mystery singi leingoi niknanaba machine na chingba potlam kaya mai pak na puthokraba matungda phau hunnanaba madi lingnanaba machine puthoktuna hiram asida mai pak na khong thangjilakliba ahong sangbam sanatombana mipan tangdana masana masagi thabak bijanabaki pandamda lambi asida mai paknaba hotnaduna lakli masigi mahaina ngasidi phau hunnanaba madi lengnanaba mini machine puthokuna achauba mai pakpa amadi oire sanatombana puthokliba phau hunnanaba machine asi mi amana yamna laina thangduna puba yai mahakki machine asi thau amadi electric mathau tadre phau hunba matamda mi amana chinglaga chatpa khaktani maram aduna phau hunba haibasitabu mi na phau asi pairaga hungadawribani Mina hunkiba asina phau adu haurakpa matamda kungna haurakpasing amuk phoidokpa mathau tai mahakna puthokliba machine asina hunba taragadi phau haurakpada kungna hauraroi phoidoknararoi machine asina phau haplaga thauduna chatkiba matamda inchi taruk lapnaba pareng nipan chatkani masina phau haurakpa matamda pareng naina inchi taruk lapnaraga hauraklagani amuk hanna phoidokpa amadi semdoknabagi mathau tararoi mina phau pairaga hunbadagidi machine asina hunba asina thubasu helagani hainasu sanatombana Imphal Today ki timda phongdoklakhi sanatombana laingaki thabak tawnabasu kayarak hotnaramki adumakpu thabak phangdana adum lairakpadagi laingaki thabak khaktana thabak natte khanduna kumjal 2018 dagi hiram asida mai onsinduna kanna hotnarakpadagi ngashi phawbada chef cutting machine kayamarum yonba ngamkhre mahakna Punjab tagi taragi sambal khananaba jali lonanaba machine leiruraba matung jali saduna thabak suba haurakhi masigi matungdagidi kanagi sumating yaudana tongan ba machine sing asi puthokpa haurakibani sanatombana ngasi phawbada laingaki mari leinaba loisang natraga bank na chingbadagi mateng lawba leitri loan gumba fanglagadi thabak phangdriba thabakta chilhau thidaba naha kayada thabak pige haibagi wakhaldi laihobaga loinana tungda haurakliba thabak phangdriba thabakti suningba naha singna thabak phangdre haiduna lemna laithokpagi mahutta khunai asigidamak karigumba kharadi tawramsi isana isabu thabak bijana hotnasi thabak subada chilhau thigumsi hotnaba lepiganu hairaduna atanba haibasi isadagi thadokpiyu punna thabak tawminasi hainasu haurakliba naharol singda sanatombana paujil pirakli lau dingba matamda lingamdagi hunlamdagi yamna wana buje uruga khalu uraga pamen hunba haga koi phauji paira khunduni lauji thungnaba ada haura pa kanda akoi phauji kungjan banina lannaba amuk phoidopom changdurini changba matamjida adu problem leiba mayamje khara da waraju phanabagi damak aina ngasigi mesel ase puthokchabani ado sigi machine sina kanabje kyam kanage da ngasagi mana thauraga chakhani leng ni pani mana thauduije enchi taruk gap laigani adi kangunda pothabagi damaina haura kanda ngasagi phau pamen da phungna bada mawon di phungna raroi phau lingbagi damaina enchi
taruk taruk se gap lainaraga chakhaneba adu pareng jana su lehoni phauju amu hanna semtokna baisu daka laitre sigumbagi adu thuju yamna thuba ja dum chala chamana kiba adugi damongta puthokchabani ngasi gi mesela se akoi gi lawmi sinau singi dei yamna kanaraba machine yamna faraba machine oigani kanjai aina ado aina masigi machine se puthokti kanda machine kaya masu puthoksa gare law yainaba machine amasum yen nganu machine sa kangnaba machine sing waidagi waikup puthoknaba machine adagi yame adagi mate puthoksa ado asi factory si 2018-19 sidagi tawjabani ahambada karigumba thabo amda tawdana kangangau chanara haitare thabo phangdana sarkar gi thabo kayabu try to laiba misa amani adu sarkar thabo khakta thabo nati khanjaduna aina khoi gi jali lon naba misela si Punjab ta chatuna lairoga fencing jali oina saba hore hora matungda si khakta yaroi khanbadagi aina matang poche ai kokide puthore si machine je puthokpa ya si puthokpa yai haidana aina matang puthokchabani aduga masigi puthokpadana tana factory je tek sidai lakpa income ne paisa changi thabo ma tawbuje paisa leijadabna kanamta gi mateng yaujade bengi sarkar gi karigumam ta yaude aduna aina sida lakpa income jina machine jing khaga lei khaga sempat tawraga hona jarakpadagi ngasi miyamna nuksibiba sakhangbiba haibudo sigi phibam che yaujarakpani machine ano buju matam gi oibuju kaya ma chu puthokadaba lei puthokani koi dan tha ama ni sigi manungda matam gi oiba ado aina aroibada ain thamjingni di tungda horak leba kogi sinau sing satana haron jingda aina honariba samai tawna som chu koi thabak laite sarkar gi thabak phangde nataga thabak laite haiduna laibibagi mahutta kogi karigumba kharadang tawsi kunai sigi ngasi kunai sigi tungda horakadaba koi miyoiba singi dam karigumba kharadang tawramsi haibado khanbiraga honabal leptaba oiduna koi afaba kunai ma oyongnabagi honna minasi haina thamjaningi